ꯑꯍꯥꯟꯕꯗ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯕꯨ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯟꯕ ꯈꯔ ꯂꯩꯔꯨꯕꯅ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯃꯨꯚꯤꯁꯤꯡꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯔꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯗ꯭ꯔꯃꯥ ꯁ꯭ꯄꯣꯔꯠ ꯀꯦꯇꯥꯒꯣꯔꯤꯗ ꯆꯟꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯤ ꯆꯦꯝꯄꯤꯌꯟ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2020ꯗ ꯔꯤꯂꯤꯁ ꯇꯧꯗꯨꯅ IMDbꯒꯤ ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 6.7 ꯐꯪꯂꯤ꯫ Google ꯌꯨꯖꯔꯁꯤꯡꯅ 83% ꯂꯥꯏꯛ ꯄꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯕ ꯃꯨꯚꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯄꯣꯂꯤꯁ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟ ꯖꯔꯃꯟ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞꯇ ꯂꯩꯈꯤꯕ ꯇꯦꯗꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝꯗꯅ ꯄꯥꯏꯑꯣꯇꯔ ꯒ꯭ꯂꯣꯋꯦꯀꯤ, ꯖꯦꯅꯦꯛ ꯀꯧꯕ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝꯗꯅ ꯖꯦꯟ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯎꯔꯕꯁꯨ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯝꯕ ꯇꯦꯗꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔ ꯃꯅꯨꯡꯗ ꯖꯔꯃꯟ ꯅꯥꯖꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯖꯨꯏꯁꯁꯤꯡꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕ ꯂꯩꯔꯤꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞꯇ ꯊꯝꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯠ ꯅꯩꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯥꯒꯠꯂꯛꯄ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄꯗ ꯇꯦꯗꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯃꯍꯥꯛꯁꯤ ꯖꯔꯃꯟ ꯅꯥꯖꯤꯅ ꯆꯂꯥꯏꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯃ ꯑꯣꯏꯔꯤꯕ ꯑꯁ꯭ꯋꯤꯁ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯃꯗ ꯂꯩꯕ ꯄ꯭ꯔꯤꯖꯅꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯦꯝꯞ ꯑꯗꯨꯗ ꯄ꯭ꯔꯤꯖꯅꯔ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯎꯠꯂꯛꯇꯨꯅ ꯇꯦꯗꯤꯅ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯕꯗꯨ ꯎꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯇꯦꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯋꯥꯔꯁꯣꯒꯤ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯇꯦꯗꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯖꯔꯃꯟ ꯅꯥꯖꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯁꯤꯗ ꯄꯨꯔꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁ꯭ꯋꯤꯁ ꯀꯦꯝꯞ ꯑꯁꯤ ꯄꯣꯂꯦꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯖꯔꯃꯟ ꯅꯥꯖꯤꯅ ꯁꯥꯈꯤꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤ ꯀꯦꯝꯞ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯜꯂꯝꯈꯤ꯫ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯡ ꯊꯨꯒꯥꯏꯍꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯤꯖꯅꯔ ꯑꯃꯅ ꯂꯩꯕꯗ ꯆꯪꯒꯗꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯔꯝꯈꯤꯗꯦ ꯑꯃꯗꯤ ꯃꯈꯣꯏꯅ ꯅꯣꯡꯃꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯁꯨꯞꯅꯒꯤ ꯃꯍꯤ ꯏꯔꯥꯡ ꯂꯥꯡꯕ ꯁꯨꯞ ꯑꯗꯨ ꯈꯛꯇꯃꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯅꯣꯡꯃꯗ ꯄꯨꯡ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯁꯨꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯍꯤ 15ꯗꯪ ꯁꯨꯗ ꯉꯥꯏꯔꯤꯕ ꯖꯦꯅꯦꯛ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯗꯨꯅ ꯅꯝꯐꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯐꯪꯂꯤꯕ ꯁꯨꯞ ꯑꯗꯨ ꯑꯇꯣꯞꯄ ꯄ꯭ꯔꯤꯖꯅꯔꯁꯤꯡꯅ ꯃꯨꯟꯕꯤꯗꯨꯅ ꯆꯥꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨ ꯊꯕꯛ ꯁꯨꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯔꯃꯟ ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯖꯅꯔ ꯑꯃꯕꯨ ꯃꯅꯤꯡꯗꯒꯤ ꯖꯔꯃꯟ ꯂꯥꯟꯃꯤ ꯑꯗꯨꯅ ꯌꯣꯈꯣꯛ ꯑꯃꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯃꯝꯂꯤ ꯑꯇꯧꯔꯤꯕ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯖꯔꯃꯟ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯅꯕ ꯃꯌꯥꯝ ꯑꯗꯨꯗ ꯁꯦꯝ ꯁꯥꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨ ꯊꯕꯛ ꯁꯨꯐꯝꯗ ꯂꯥꯛꯇꯨꯅ ꯎ ꯁꯨꯕ ꯍꯧꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯖꯦꯅꯦꯛꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯤꯕ ꯇꯦꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯖꯦꯅꯦꯛꯅ ꯇꯦꯗꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯏ꯫ ꯃꯌꯥꯝꯅ ꯅꯪꯕꯨ ꯑꯃꯦꯔꯤꯀꯥꯟ ꯕꯣꯛꯁꯔ ꯇꯦꯗꯤꯒꯤ ꯃꯤꯡ ꯂꯧꯔꯒ ꯃꯌꯥꯝꯅ ꯅꯍꯥꯛꯄꯨ ꯇꯦꯗꯤ ꯍꯥꯏꯅ ꯃꯤꯡ ꯀꯧꯅꯩ꯫ ꯄꯣꯂꯤꯁ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯗ ꯅꯍꯥꯛꯅ ꯐꯨꯅꯈꯤꯕ ꯑꯗꯨ ꯑꯩꯁꯨ ꯌꯦꯡꯏ" ꯍꯥꯏꯅ ꯇꯦꯗꯤꯗ ꯍꯥꯏꯔꯝꯈꯤ꯫ ꯖꯦꯅꯦꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯣꯂꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯋꯥꯔꯁꯣꯗ ꯅꯍꯥꯛꯅ ꯕꯦꯁ ꯕꯣꯛꯁꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯇꯦꯗꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯖꯔꯃꯟ ꯅꯥꯖꯤꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅ ꯋꯥꯔꯁꯣ ꯍꯥꯏꯕ ꯂꯝ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯀꯅꯥꯝꯇꯅ ꯃꯐꯝ ꯑꯁꯤꯗ ꯕꯦꯁ ꯕꯣꯛꯁꯔꯅꯤ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ" ꯍꯥꯏꯅ ꯈꯪꯍꯜꯂꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯔꯃꯟ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯌꯨꯝꯗ ꯇꯦꯗꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯂꯝꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯇꯦꯗꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯦꯝ ꯈꯔ ꯇꯦꯗꯤꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯝꯈꯤ꯫
Asumna Teddy na thabak subam da amuk laktuna Zenek ta sem ama piramki. Amadi Zenek na sem adu siklaba tungda mahaki manakta lairamba solaba ahal amada amuk sem adu Zenek na piramki. Madu ubada Teddy na Zeneki manakta sangsinduna pikriba sem adu nahak na sanaba pikibani hairaduna Zenek si afava masagi khandaba angang amani khanduna Teddy na atopa sem amamuk Zenek ta piramki. Asumna Zenek na sem adu sanaba honaringai matang aduda German officer amana lusingba lanmi sing thabak suba maduda sanglaktuna Teddy na sem khara huranduna pukre haibasi khanglakpadagi Teddy bu faduna sairak pinabagi damak makhoi sing adu mafam aduda sanglaklamke. Adubu Zenek amadi ahal adusu sem adubu pairaga lairambadu ubada makhoi anisu Teddy ga punna faduna mafam adudai puthokhirame. Makhoi sing adubu ahakpa sairak pinabagi damak mafam amada makhoi ahum adu puraklame. Amadi mafam aduda atopa miyoi ahum amasu makhoigi mangda nongmaina kaptuna halamki. Asumna Teddy Zenek amadi ahal oiraba nupa adu parengda amuk lefalami amadi makhoi ahum dugi manungda ahanba sairak pigadaba miyoi oina mataida lepiba ahal adugi makokta sem adu pairaga lainaba ahal aduda khangalami. Asumna ahal aduna sem adu makokta thanami amadi German officer aduna sem aduda aim tawduna nongmaina kapa saduna ahal adugi makokta oina nongmaina kaptuna hatulamki. Mathangdana Teddy bu sairak pinaba thorang tawraklami amadi ahal aduda tawkhiba adugumna sap manana sem adu mahaki makokta thamnaba Teddy da khangalamki. Adubu Teddy na mahaki makokta sem adu thambagi mahuta sirasu yare haina khanduna Teddy na thongna laina sem adubu satholamki. Madu ubara German officer aduna Teddy da nongmaina kaptuna hanaba aim tawraklami. Matang aduda nakanda leptuna lairiba Zenek na mamangda sinfa oina fakhiba German masa amana iba William Tell koba drama da yauba matang part amakhak lokhalakuna Zenek na hairaklami. Zenek na hairakliba part adu Teddy da saitharaduna William Tell na kanabusu kidaba adugumna Teddy na kanabusu akiba laite haibagi matangda oiramki. Zeneki wafam adu tabda German officer aduna kadaidagi madu tamlaklibano haina Zenek ta hanglami. Amadi Zenek na mahaki mayumdagi German masana iba William Tell koba drama adubu tamlakhibani haina khumlamki. Madudagi officer adugi wakhal adu honglakladuna makhoi anibu hanabo honaramba adu lepamki amadi Teddy gi mangda Zenek pu oina German lanmi amana saina kanduna furamki. Zenek pu saina kanbagi saina khanglibadu Teddy yengba ngamlamde adubu mahaki mateng pangbadi ngamdabana Teddy na karibu tawrugani. Masigi tungda numit adugi numidangda Zenek na wana saina khangduna hipliba adu ubada Teddy nungaitaba foramki. Nakal amadana German lanmi singna masing yamlaba angang yauna Jewish praja singbu gas chamber amagi manungda sanghalami. Gas chamber adugi thong adu chena lonsilaba tungda chamber adugi manungda poisonous gas thajinduna Jewish praja singbu paktaknana hatulamki. Concentration camp aduda Jewish mayam ama wana sibagi mikap mirau kholgi makholna nillibadu Teddy su taramki. Mathangi numita nongandrigi mamangdagi hongna prisoner sing adu thabak suba horambadu uri. Makhoi sing adu darkar oiba sanaba chinjak ningthi nungaina pija pithak tawdabaga loinana concentration camp aduda sanga da loina bagumna loinarami. Mayam aduna thabak suriba mafam aduda German lanmi amana karigumba khara saraduna prisoner sing adubu ngak senduna lairami. Mahakna saramba adudagi machet ama setuna laibak makhada langdarami. Amadi mafam aduda nakna thabak suriba miyoi anina laibakta langdarakliba sanaba machet adu urami. Asumna makhoi anina makhada tariba dubu sanaba fanghongnaba haidana munanaba honaraduna makhoi ani funaraklami. Asapot adubu makhada langdariba German lanmi aduna makhoi anina funariba adu ubada nungairaba kumai amani khanduna makhatana funanaba makhoi anida pungning thogalamki. Asumna makhoi ani asapot adubu fanghongnaba funariba aduda amadi shoktuna makhada takhirami. Maduda German lanmi aduna manak aduda thabak subagi lairiba Teddy bu makhatana funanaba kausilaklami. Teddy di concentration camp asida laktringi mamangda afawba boxer ama oirambana maram oiraga German lanmi aduna haibagi matung inna atopa prisoner aduna Teddy da kinna thinnaba honarakpa aduda Teddy na laina thairamki. Teddy na thaibagi mawng adu ubada sauraba German lanmi amana Teddy gi manakta sangsilaktuna German lanmi aduna Teddy da kinna thinnaba honaraklami. Maduda Teddy na thaikhibagi mapa sanabadagi palhaudaba aduna maram oiraga lanmi adu masa matomda longna makhada takhirami. Mafam aduda tawramliba adu ubada boxing masana da background leiba atopa German lanmi ama funabam aduda Teddy ga funanaba sanglaklami. Mafam aduda sanglakliba lanmi aduna hairaklami karigumba funabada Teddy bu porabadi mahak sairak fangani amadi
ꯇꯦꯗꯤꯅ ꯊꯣꯏꯔꯒꯅ ꯆꯥꯅꯕ ꯕ꯭ꯔꯦꯗ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯍꯧꯔꯗꯨꯅ ꯇꯦꯗꯤꯒꯤ ꯐꯨꯅꯕꯒꯤ ꯃꯑꯣꯡ ꯁ꯭ꯀꯤꯜ ꯑꯗꯨ ꯎꯕꯗ ꯖꯔꯃꯟ ꯂꯥꯟꯃꯤ ꯑꯗꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯦꯗꯤꯗ ꯐꯨꯅꯕ ꯍꯣꯠꯅꯕꯗ ꯇꯦꯗꯤꯅ ꯂꯥꯏꯅ ꯊꯩꯈꯤꯗꯨꯅ ꯃꯉꯣꯟꯗ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯦꯗꯤꯅ ꯃꯇꯥꯡ ꯆꯥꯅ ꯑꯃꯨꯛꯇꯪ ꯊꯤꯜꯂꯛꯄꯗ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯄꯥꯟꯗꯨꯅ ꯏ ꯊꯣꯛꯂꯝꯈꯤ꯫ ꯑꯍꯥꯟꯕ ꯏ ꯇꯥꯕ ꯃꯤ ꯑꯗꯨ ꯄꯣꯕ ꯁꯛꯀꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤ ꯑꯗꯨ ꯄꯣꯗꯨꯅ ꯇꯦꯗꯤꯅ ꯉꯝꯂꯝꯈꯤ꯫ ꯇꯦꯗꯤꯒꯤ ꯈꯨꯠꯇ ꯄꯣꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯁꯥꯎꯕ ꯄꯣꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯐꯨꯅꯕ ꯉꯝꯕ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯄꯥꯛꯂꯕ ꯇꯦꯗꯤꯗ ꯆꯥꯅꯕ ꯕ꯭ꯔꯦꯗ ꯄꯤꯈꯤꯅꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯃꯤꯑꯣꯏꯗ ꯈꯪꯍꯜꯂꯝꯃꯤ ꯑꯃꯗꯤ ꯇꯦꯗꯤꯗ ꯀꯗꯥꯏꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯛꯀꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯦꯗꯤꯅ ꯋꯥꯔꯁꯣꯗ ꯃꯍꯥꯛ ꯕꯣꯛꯁꯤꯡ ꯁꯥꯟꯅꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯖꯔꯃꯅꯤꯒꯤ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯍꯦꯝꯕꯔꯒꯇ ꯕꯣꯛꯁꯤꯡ ꯁꯥꯟꯅꯩ ꯍꯥꯏꯅ ꯁꯛꯇꯥꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯇꯦꯗꯤꯅ ꯆꯥꯅꯕ ꯕ꯭ꯔꯦꯗ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯃꯗꯤ ꯖꯦꯅꯦꯛ ꯌꯥꯎꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯕ꯭ꯔꯦꯗ ꯑꯗꯨ ꯄꯤꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯐꯝ ꯆꯥꯐꯝ ꯅꯤꯡꯊꯤꯅ ꯄꯤꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯗꯨꯕꯨ ꯅꯥꯔꯤꯕ ꯖꯦꯅꯦꯛꯅ ꯕ꯭ꯔꯦꯗ ꯑꯗꯨ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨ ꯎꯕꯗ ꯇꯦꯗꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯦꯗꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯕ ꯖꯔꯃꯟ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯦꯗꯤꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯅꯕ ꯈꯔ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯦꯗꯤꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨ ꯐꯪꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯝꯕꯤ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯛꯅ ꯇꯧꯕ ꯇꯥꯏ ꯍꯥꯏꯅ ꯖꯔꯃꯟ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯦꯗꯤꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯦꯗꯤꯕꯨ ꯖꯔꯃꯟ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯣꯡꯕ ꯖꯔꯃꯟ ꯑꯣꯐꯤꯁꯥꯔꯁꯤꯡ ꯎꯅꯅꯕ ꯄꯨꯔꯛꯂꯝꯃꯤ꯫ ꯖꯔꯃꯟ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯀꯨꯏꯅꯗꯩ ꯊꯤꯗꯨꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯇꯦꯗꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯑꯁꯤꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯣꯡꯕ ꯖꯔꯃꯟ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯦꯗꯤꯒꯤ ꯕꯣꯛꯁꯤꯡꯒꯤ ꯁ꯭ꯀꯤꯜꯁꯤꯡ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯦꯗꯤꯁꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯕꯣꯛꯁꯔ ꯑꯃꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯗ ꯖꯔꯃꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯖꯔꯝꯗꯦ ꯑꯃꯗꯤ ꯇꯦꯗꯤꯒꯤ ꯃꯁꯥ ꯏꯄꯥ ꯄꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯦꯗꯤꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯦꯗꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯥꯖꯍꯜꯂꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯗ ꯁꯤꯟꯕ ꯕꯣꯛꯁꯤꯡ ꯃꯦꯆ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯦꯗꯤꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯦꯆ ꯑꯗꯨ ꯐꯥꯏꯠ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯇꯦꯗꯤꯅ ꯃꯦꯆ ꯑꯗꯨ ꯊꯣꯏꯕ ꯉꯝꯂꯝꯈꯤ꯫ ꯃꯦꯆ ꯑꯗꯨꯗ ꯖꯔꯃꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯚꯥꯕꯣꯛ ꯑꯣꯏꯗꯨꯅ ꯌꯦꯡꯂꯝꯈꯤ ꯑꯃꯗꯤ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯁꯨ ꯃꯦꯆ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯛꯁꯤꯡ ꯃꯦꯆ ꯑꯗꯨ ꯇꯦꯗꯤꯅ ꯊꯣꯏꯕꯒꯤꯗꯃꯛ ꯆꯥꯅꯕ ꯈꯔ ꯇꯦꯗꯤꯗ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜ ꯃꯌꯥꯝ ꯊꯝꯂꯤꯕ ꯁꯒꯣꯜ ꯁꯪ ꯑꯃꯗ ꯑꯣꯏꯅ ꯇꯦꯗꯤꯕꯨ ꯊꯕꯛ ꯇꯧꯅꯕ ꯁꯤꯜꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯁꯪ ꯑꯗꯨꯗꯤ ꯍꯥꯟꯅ ꯇꯦꯗꯤꯅ ꯁꯨꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯊꯕꯛ ꯀꯣꯝꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯗꯤꯅ ꯁꯒꯣꯜ ꯁꯪ ꯑꯗꯨꯗ ꯊꯕꯛ ꯁꯨꯅ ꯄꯣꯊꯥꯕꯒꯤ ꯃꯇꯝꯁꯨ ꯐꯪꯂꯝꯃꯤ ꯑꯃꯗꯤ ꯖꯔꯃꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯕꯨ ꯃꯈꯥ ꯇꯥꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯊꯣꯛꯅꯕꯒꯤꯗꯃꯛ ꯕꯣꯛꯁꯤꯡ ꯃꯦꯆ ꯁꯤꯜꯂꯛꯀꯗꯕ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯂꯝꯈꯤ꯫ ꯇꯦꯗꯤꯅ ꯕꯣꯛꯁꯤꯡꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯅꯕꯒꯤꯗꯃꯛ ꯇꯦꯗꯤꯗ ꯕꯣꯛꯁꯤꯡ ꯒ꯭ꯂꯣꯚ ꯑꯃꯁꯨ ꯄꯤꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯃꯥꯡꯒꯤ ꯃꯦꯆ ꯑꯗꯨꯗ ꯇꯦꯗꯤ ꯈꯔ ꯁꯣꯛꯄ ꯅꯪꯈꯤꯕ ꯑꯗꯨꯕꯨ ꯂꯥꯌꯦꯡꯂꯨꯅꯕꯒꯤꯗꯃꯛ ꯖꯔꯃꯟ ꯅꯥꯖꯤꯁꯤꯡꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯂꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯗꯣꯛꯇꯔ ꯌꯦꯡꯖꯔꯨꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯇꯦꯗꯤꯗ ꯄꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯦꯗꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯗꯣꯛꯇꯔꯗ ꯌꯦꯡꯍꯜꯂꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯗ ꯁꯣꯛꯂꯤꯕ ꯑꯗꯨ ꯁ꯭ꯇꯤꯆ ꯇꯧꯗꯨꯅ ꯐꯣꯠꯂꯝꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯇꯦꯗꯤꯅ ꯃꯍꯥꯛꯄꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯖꯦꯅꯦꯛꯅ ꯅꯥꯔꯤꯕ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯂꯩꯅꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯨꯅ ꯇꯦꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯗꯨꯒꯤꯗꯃꯛ ꯂꯥꯌꯦꯡꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯇꯦꯗꯤꯗ ꯄꯤꯕꯤꯕꯇ ꯅꯠꯇꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡꯅ ꯅꯥꯔꯤꯕ ꯑꯇꯣꯞꯄ ꯂꯩꯅꯥꯁꯤꯡꯗꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯁꯨ ꯇꯦꯗꯤꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯇꯦꯗꯤꯅ ꯄꯨꯔꯛꯂꯗꯨꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯗ ꯐꯤꯚꯝ ꯁꯣꯛꯅ ナリꯕ ꯑꯅꯥꯕꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯦꯗꯤ ꯂꯥꯛꯂꯝꯈꯤ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯈꯤ꯫ ꯖꯦꯅꯦꯛꯇꯁꯨ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯇꯦꯗꯤꯅ ꯄꯤꯔꯗꯨꯅ ꯖꯦꯅꯦꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯅꯦꯛꯅ ꯇꯦꯗꯤꯗ
makha taba match ki atopa fighter singa matau karamna lambanagani haina hanglamki madugi pakhumda Teddy na ahanbada mahakka funariba opponent gi asonba spot adu khangdoklaba tungda makha taba thabak adudi ring manungda tawba tai adubu khwaidagi maru oiribadi aruba tanfamda sijinagadaba thona pangal adu khakchillaga thamgadabani haina Teddy na mahakna boxing masana asida khanglibasing adu Zenek ta tamlamki masigi tungda Zenek ki masa adu khara fagalaklami amadi Teddy na sinbiraba tungda Zenek pu hospital da oina thabak sunaba mafam holaklami Zenek pu hospital da oina thabak sunaba Teddy na sinbiriba asigi maramdi atopa mafam da suriba thabak sing aduga yengnabada hospital da suriba thabak asina hena komba haibudu oirami asumna Zenek pu hospital aduda thabak suba hauraduna mahaka sahi lenga oiba mafam aduda thabak suba nupi masa amasu thengnaramki nakal amadana concentration camp adugi atopa mafam amadana noma gi asum thabak awaba hena suwaladuna sanga gumna loinabadu hengalaklami amadi makhatana Jewish praja mayam amabuna gas chamber amagi manungda sanghanduna thong thingjanduna poison gas thajilaba tungda mayam adubu hatoklambadu sin asida uri concentration camp asida leiba prisoner singna hingliba punsi mahing asi yamna fibam zadaba amadi noma gi fibam asum soksilakadu hengalaklami somdana Teddy na makhatana mahaki thabak subamda ningthijana saba thakpa tawduna mahaki mathongna pangal adu hanugumna hanjilakpa horaklami amadi mahana concentration camp adugi manungda silliba boxing match singda mai pakpa ngamlaklami hairiba boxing match sing adu German officer singna yenglami adubu match khudimak Teddy na asum ngamlaga leirakpa aduda makhoi match yengbagi nungaibadu handaraklami Teddy na mahaki match sing adu makhatana thoiba ngambagi damak concentration camp ta leiriba prisoner singi ahen basanaba amadi hidak langthakna singbasu phanglamki noma numit amada sagol sangda leiriba Teddy gi manakta German officer ama sangaktuna sagol ama lawba laklami madugi khudong chaba lawduna Teddy ga unaduna wari sarami Teddy gi masa adu khara fagana lumna ure haina officer aduna Teddy da fongdoklatuna makhoibu haibadi German lami singbu makhatana nungai handuna entertain tohaliba makai Teddy na sariba thagliba sing aduda karisu akaiba leite adubu karigumba makhoina Teddy na funariba fight aduda yengningdaba talakpa mikum adu laklabadi Teddy bu amuk hana awaba saitheng phangani haina German officer aduna Teddy da khangalamki mathangi numita German lanmi singa atopa prison amadagi concentration camp aduda Teddy ga funanaba nupa amakhak puraklami hairiba mioi aduna Teddy ga yengnabada masa mau faba henbata natana mahaki mawong matau adu yamna sathibasu malami mioi asina Teddy bu maithiba piba ngamgani haina mayamna thajanarami amadi Teddy ga mioi asigagi boxing match adu funanaba hawrami adubu hairiba match adusu makhoi ani ngaihak thindanaraba tungda Teddy na laina mioi adusu maithiba piramki masina takle madudi boxing hairiba masana asidadi practice tawba amadi kamdongna thindanagade haibagi technique hena khangba mioi aduna ring manungdadi khudum chanba ngami haibasi ulami match adu loiraba tungda Teddy na sanaba mayam ama phanglami amadi sanaba sing adu laiminariba prisoner sing aduda yenthoklami matam kharagi tungda boxing match singbu thawai tana yengkhiba German officer amagi masanupa adu staircase dagi makhada taraktuna gyan mangduna taraga leirambadu thengnarami angang adu doctor amana yengsilaba tungda angang asi typhoid nabadu thengnarami madu tabada angang adugi mapa German officer adu pakhalami amadi matam kharagi tungda angang adu laina aduna maram oiraga kanba ngamdana siramki angang adugi thawai yaudraba haksang adu mafam adudagi pukhirami masanupa sikhiba adudagi German officer adu mathwai yamna nungairamkhide amadi asumna mahakna nungaitaba fauribasi mahakna mamangda angang yauna Jewish praja singbu minungsi leitana hatpada fawba mangonda karimta nungaitaba minungsi fawkhidrabani somdana amuk gas chamber manungda sanghanduna paktaknana haliba Jewish praja singi asiba haksang sing adu lon khatnaraduna mafam adudagi puthorakpadu Teddy na uramki asiba haksang sing adugi maraktagi Teddy na mamangi match ta maithiba piramba mioi adusu hondorakliba sing adugi marakta yawraga leirambadu Teddy na nungaitana yenglamki masigi tungda angang mayam ama Teddy na piba sanaba sing adu punna saduna leibadu sin asida ulle amadi nakal amadana makhatana Jewish praja singna seli illiba sing adu lokthok handuna gas chamber manungda sangnaba German lanmi amana pareng sana leiba Jewish praja sing adu da khangal lambadu uri
German lanmi aduna prisoner sing aduda chamber asigi manungda sangduna iruja maithajaraba tungda asaba sa hensang sing pijadoini haina khangalamki makhoina asumna haijaliba prisoner sing adu gas chamber manungda tapna ingna sanghanabagi oirami amadi mamangda hospital da jeneka khangnakhiba nupi aduna sanaba khara huralubagi damak hariba nupi adu gas chamber aduda sangbada yahonnaba nupi adusu faduna puraklami gas chamber adugi manungda sangnaba nupi aduna seli illiba sing adu lauthoknaba haibada nupi aduna yaramkhide madudagi German lanmi amana nupi aduda nongmaina kapnabagi aim tawraklami adubu nupi aduna khonglei thuna nongmai adu mulladuna lanmi aduda nongmaina kapsilamki mafam aduda lairiba atopa German lanmi aduna oirakliba aduda nupi aduda nongmai kapsinduna mahapu hatolamki amadi gas chamber manungda sangnabagi damak lairiba Jewish prajasing adudasu onsinduna German lanmi sing aduna prisoner sing aduda nongmaina kapsilamki hariba nongmai kapagi thodok asida mamangda typhoid naduna angang nupa masa ama sikhiba adugi mapa German officer adusu nongmaina panduna solamki mafam aduda tawriba sing adubu lapna leiduna yenglamba jenekna oirakliba sida akiba pakatpa faurduna tedi gi manakna sensinduna tedi da konduna kapamki masigi tungda nongmaina panduna soklaba German officer adu hospital da layenglami amadi mafam aduda jenek thabak tawduna leiramba adu uramki hospital asida German poetry sairengbu pamjaba angang ama thabak tawraga leiramlei haina officer aduna hairiduna jenekbu mahaki manakta kausilamki asumna German officer aduna jenekta hairamki aihaki khwaidagi mamal yamlaba posak ama haibadi aigi isanupa adu isona loksin bikhrei aduga nangbuna makhatana hinghanduna thamlei hairiduna jenekpu fuba chaiba tawduna ot nainabagi damak fajilamki mathangi numita sin asidana amuk atopa boxing gi champion oiba German officer amana prisoner mayam pareng lefanduna mathang furambadu tedina thabak sunabagi tholakpado uramki masigi tungda tedina German gi makok thongba officer singga unaduna hariba German officer boxing champion aduga funabagi match pami haina phongdolomki tedina makha taraduna karigumba funabagi match adu mai paklabadi fajinduna thamkhiba jenekpu thadoknaba hairamki adubu tedi gi wafam aduda lairiba German officer amana tedi da hairami kari akhoi German boxing champion adu nahaka funaba pami haiba nahaka funaduna German gi makut masa motpa yaroi haireduna tedi na hairakliba aduda yaramde adubu tedi na mahakna hariba sida yadrabadi mahak makhatana boxing matching saruk yararoi funararoi nakhoina aingonda tawningba tawba yagani haina khangalamki asumna tedi bu mafam adudai thohan khraba tungda German officer sing adu watanaramki makhoi sing adu wa khanaba aduda German boxing champion aduga tediga hana funadringai mamangda atopa German boxer singa tediga hana fight tawhanaba warep lawramki tedina funaduna fight tawge hariba German boxing champion aduga funadringai mamangda tedibu upai ama tawduna maithiba pinaba khanaramki maram aduna tediga atopa German boxer amaga gi marakta funagadaba boxing match ama ngasi sinduna prisoner khudimangna yenghanaba lepnaramki asumna numidangi matam yauraduna tedi amadi atopa German boxer amagi marakta funagadaba match adugi damak sem saramki match adu hauraduna German boxer adu mau sagumna tedi na khudum chanduna fight adu hauramki madu ubada match adubu yengliba German officer sing adu nungaitaba faromi maramdi karisu leitaba Jewish prisoner amagi makuta German boxer adu maithiba yarakpagi fibamda leiba adugi oramki madudagi German officer singi marakta mamangda haina khibagi matung ina tedibu upai ama tawduna maithiba pinaba lemna khiba aduna maram oiraga karigumba posak ama mangjongna isingda yansilaga thamliba adu tedida pithaklamki tedina ising adu thaklaba tungda match adu makha satharami amadi mahakna funariba match aduda makok ngawrokpa hoduna tedi samamnaba faroklami maduna maram oiduna tedibu German boxer aduna fudaba horoklami ising thakluba adugi saithengna amadi German boxer aduna fudarakliba adudagi tedi funaba ngamdaduna makhada takhirami adubu tedi di mahaki mathongna maringjel adu halamkhide amadi makhatana German boxer aduga funanaba honaramki madudagi mafam aduda lairiba German lanmi sing aduna funariba match adu lefalamki amadi tedi gi oiriba mong aduda German boxer aduna match asi thoire haina lautolomki lauthorakliba aduda tedina yaningdabagi matau uladuna mahak makhatana funaba ngamkhini haina phongdolomki madudagi fajinduna thamliba jenekpu tedigi manakta pusilaktuna mahak oina funanaba tedida khangalamki wafam adu tabada tedina yaramkhide amadi
Funabdi Lairedana Jenekpu Sokpa Fawa Sokloi Haina German officersing aduda Tedina Kangalamki. Karigumba Tedina Funabadu Houdrabadi Jenekpu Nomaina Kaptuna Hatkani Amadi Matungda Nahak Amuk Hatkani Haina Tedida German officer Amana Kihelamki. Adubu Tedina Jeneka Funo Haibada Yadabadagi Mafam aduda Lairiba German Lanmi Amana Angang Oiriba Jenekpu Nomaina Kaptuna Hatkirami. Concentration camp aduda Tedina Jenekpu Angangni Khanduna Luna Taujariba aduda Mahakpu Nomaina Kaptuna Hatkhiba aduda Tedina Kanna Lauduna Teng Thajaramki. Amadi Matang aduda Tedibusu Maningdagi German Lanmi Amana Nomaina Makokta Suduna Tedibu Wandahalamki. Masidagi Tedibu Singduna Puraklaba Tungda Ukong Amada Tedigi Makut Adu Punduna Yankatlaga Numit Chupa Thanamki. Mathangi Nongalakpada Gyan Mangduna Ukong Amada Yalaga Lairiba Tedibu German officer amana ising haijinduna yankhaliba adudagi lautharami amadi punjalamliba makut adusu lokthopiduna thabak suba haurunaba Tedida khangalamlaga officer adu satkirami ahing supa ama makut adu punsinduna yankhatlaga thamluba adudagi Tedigi makut adu anaba saitheng faromi amadi mahaki masa adusu niklami masidagi Swiss praja singbu paktaknana hatuna asiba haksang singbu May Thadofam Mafam aduda Tedina Laktuna Yengbada Zenekna Piramba Sanapot ama May Sakfam da Taduna Lairambadu Tedina Uramki. Hairiba Sanapot adu Usubam da Mamangda Thabak Suringaida Zeneki Damak Tedina Sakibani Amadi Zenekna Sanapot adu Matam Supada Loina Duna Laikiba Amasu Eramki. Makada Taduna Lairiba Sanapot adu Tedina Kungalami Amadi Masada Anoba Thazaba Asa Amaga Loina Duna Tedi Mafam adudagi Kiemta Laklamki. Kiem adu Europada Mamangda Fazinduna Tham Kiba Jenekpu Thadoknabagidamak Tedina Funage Hai Kiba German officer boxing champion aduga atopa prisoner amagagi marakta boxing match ama funaraga lairamba adugi manakta Tedi sanglaklamki. Hairiba kiem adugi manungda silliba boxing match adu atopa concentration camp tagi atopa German officer singsu laktuna yenglamki. Ahing supa ama makut adu punduna yalaga lairuba aduna Tedigi makut adu yamna soktharami amadi lengba khotpa ngamlamde. Tedibu ring manungda sanglapa ubada atopa concentration camp tagi lakliba German officer singi maraktagi Tedibu hana masak hangba yaramduna Tedi amadi German boxing champion gi marakta funagadaba match asi yamna interesting oreni khanduna German lanmi singi marakta sel thanaduna bet tawraklami. Asumna Tedi amadi German officer boxing champion adugi marakta funagadaba boxing match adu haramki. Match adu hauraduna makut fawa ningthina thangatpa ngamdraba Tedina German boxer aduna thilagliba adudagi thainaba fanakana honarami amadi German boxer aduna thilakiba kin khara Tedigi mamaida palamki. Adubu Tedina hanba laitana makhatana funarami match adubu yengiba prisoner sing amadi German lanmi sing adu makhoi gi apamba boxer da pawning thogatuna launaramki. Tedigi makut adu lengba fawa ningthijana ngamdaba aduna maram oiduna Tedigi mamai aduda German boxer aduna kinna hanjin thilakpadagi panbadagi mahaki mamai adu kaiduna ina pungluk lupamki. Adubu Tedina matang saba ngaiduna makut halaktuna German boxer aduna thilakpa kin ama Tedigi makokna kanna ngaktolami. Amadi Tedina aroibi leijaba thaduna anirak kinna thinbada German boxer adu makhada takhiduna maithiba piramki. Yengliba prisoner sing aduna Tedigi ming kauduna pawning thogalamki amadi German boxer amabu Tedina maithiba pibagidamak leiriba prisoner sing adu harau mathoi kaba haibadu oramki. Matau asumna Tedibu a Swiss concentration camp ki multiweight world championi haina champion oiraba Tedibu thagatuna mayam aduda lauktolamki. Masidagi match adubu yenglamba atopa concentration camp tagi lakiba Tedibu hana masakhangba German officer amana Tedibu mahaki concentration camp ta transfer tawraknaba hairamki. Haibadi Tedina hojik leiriba a Swiss concentration camp asidagi match adubu yengba lakiba atopa German officer aduna leiriba concentration camp aduda Tedibu transfer tawraknaba haibo oramki. Masigi tungda mamangda nomaina pankhiba German officer aduna Tediga unaramki. German officer aduna mahaki oiba pungningi wafam khara Tedida fongdolamki. Mahaki oiba pungningi wafam aduda asumna fongdolami. Aihakna thenglaba ahing khudingi sap manaba mang ama aina mangi hairiba mang aduda aihak hanglaba amamba yum amagi manungda hek lairami. Yum adugi faglangda akiba amadi nungaitabana yomlaba saktamda yekpa portrait lai mayam ama thetlaga lairambadu aina urami. Hairiba lai sing adu aihakna faglangdai lautharunaba honarubada thetliba lai sing adugi mahuta thongnau oina oiraga lairamki haina
German officer aduna mahaki mamangda ukibasing adu Teddy da tamlamki. Officer aduna Teddy da makha tarakladuna champion ama oibasida kari fawbage haina hanglamki. Maduda Teddy na mahakti champion ama hojiksu oidri haina paukum piramki. Madudagi officer aduna Teddy bu hojikti Swiss concentration camp asidai atopa concentration camp amada transfer tauragani. Maram aduna Teddy na hariba atopa concentration camp aduda amuk makhatana boxing matching funaruba tare haina Teddy da khangalamki amadi officer aduna hairami hojik chathariba lanjau pumnamak sing asi nomadi soidana loikhigani matamduda nahak kadai da chatkani haina Teddy da hangbada Teddy na mahak anauba yum ama thiduna yum aduda lairugani haina fongdolamki maduda officer aduna Teddy da matamduda nahak karamba mioi ama oigani haiba khangbra haina hangbada Teddy na hairaklami aihak matamduda karamba mioi ama oirakani haibadi khangde adubu aina oige khalliba ningliba pamliba adudi ai muna khangi haina aroibo oina Teddy na mangliba manglan sing adu fongdolamki asumna soktharaba wakhal amadi soktharaba haksanga loinaduna Teddy na Swiss concentration camp asidai atopa concentration camp amada transfer chatkadaba adugidamak tholalamki amadi Teddy na tholapa adu ubada camp aduda lairiba mayam aduna Teddy bu champion amani khanduna ikai khumnaba ulamki truck amada Teddy na tongkhaladuna atopa concentration camp adugidamak khongsan khibadu sin asida uri asumna movie asigi losilakpada Teddy gi makha taba punsigi matangda fogdolamki Teddy na atopa concentration camp aduda makha tana match ki fighting funaduna laikhirami amadi chathariba anisuba lanjao asida allied force ki kambuna Germany na lusingba Axis force bu maithiba piduna lan asi losilaba tungda Teddy mahaki pongnafam lamdam Poland da halaklami amadi mahakna mangkhiba manglan sing adu mangfaungnaramki haibadi la loikraba tungda ariba yum amada Teddy na angang mayam ama boxing masana da takpi tambirambadu sin asida uri Teddy gi ninghanaba leitaba akhangkanba amadi atai miyosingda masana masabu maromdom lepsanaba utkhiba sing aduna concentration camp aduda laihoriba prisoner sing aduda thongna pangal ama oikhibani asumna concentration camp aduda chathakiba awa saitheng sing miot minai sing adu Teddy gi thamoi nungda la loikhrabasu matam chupagi laihoragani haibagi khudam utpo oina Teddy na nungsina loina bikhiba jenek ki damak sabi khiba sanapot adu aroibada uladuna movie asi matang asida losili wari asi matang swaida lojare tabiriba khwai miyamna like subscribe comment amadi share tawiduna channel asibu pungning thogatpiyu amasung matung tarakpada hena nungai raba video kiyama thagatpa ngambo ijage haina movies reveal manipur gi makai dagi aroibada nolukna ningsingjari